India government lamda masida proxy army sizinaduna yellow proof singda landarakliba si amoto ina punsinduna manipur da leriba yellow proof singna thengnamba matam oire ha wafam duni uja hai wafam sidi kamai yebe uja thengnamba matam oire na tene thengnari aduga thengnarga su lai adana luri thugai ba me yaw bisi gi wane bako adana masi akhoi thugai si kai no understand tawtra ga khoi na punsan badu yar ho ba ado karawai duna thugai se pundu sina kamai tawtu na mechanism du ne ba luri di an punna bo honari se adum honra ga leiri tholakini matam khoi sang hi ne bako masi dai da pochi kamai pun ga do na ha mechanism du leitri bo ji adu gi wane aduna punna bo honari ba si dai da akhoi na Kamaina Punga, no have a mechanism to never Maruisi. Adugi Potu Yam Darkale, and I declare Maramasina, Lady Mampuna Maximaji, Tenna, Madu mechanism Tolokini, a quay Madame de Mashida to Gaina Musukana Yauri in a war. Ado quay Matam Se Lobatavani, one of a tavani, Ado quay mechanism Putopatavani. Amayatre, Amayatre, I may own an aquay, Kai Punga the game mechanism of Putok and the quay Pankayama Sway Lakan and ID are my terms. Moja loshilakpado ja laksani sina hujujik manipur gi ona aduga malem gi na lady film sida sahi mari rom asida singda lamai sakpagi BIRS alert ta ikhogi lising mapanga sani tara nifan phangki ZFW Susanpur na umang khwaidagi amno kokthokdi khoi hujujik lady film sida kogi singda umang koktholak pana khoi climatic change ta ahongba documentic lady film sida khoi manipur gi ona Susanpur si umang khwaidagi amno kokthogo lamam oiri hana thong le ta ro report sim tungina kama yengbe jaroi bun Masi umang kokthokba ya dana bagi da makta sense tawna bagi da makta ma alarm thamdana kotana kairo dana honari si masi global gi ba issue amane bako pithribi gi leriba umang sing asi mangselapgi sangsi wangmanina adugi poting aduda maduda thari ba maduda kokthoi ba kamusing aduda kari action lokhalage haibusine maru pandamdi madu lokhatragadi adum sathakani alarm khongera kaidogera aduna moigi scientific oiba magi monitoring tawne mechanism gi wani madu monitoring tawne mechanism kadobai thamino haba ma laka lebo ko thamtar gadi maduragi lakho information do lawra kandada madu akhoi retaliate tawba tabani action lokho tabani madu tawdragadi thamdrasu yare na ta kindasu yare ko aduna leriba meyam sing adu akhoi leriba sing sigi mathau sing ase sumna tarokanda potu phagadabani aduna masi mina information leire si leire haida bokta lokhatragadi adugi kari no bataw du jibo khona adu mut pata bana tro mang bata bata mut pasida masida am tang haining badi mut pa matraga mang bata matam sida thari ba mi kokthoi maduri khudong sa phangane hai adu shaw mutori ne ba adu masi hanam tang bhap tamina bam sange ko masi tadragadi kem taw yaroi thabukta adu de mut padu da khoi acting taw da khoi accept taw ta bani natragana hairiba mayam sing ado madu karai duna evacuate taw kitabani hairi tena taw pa mayam sing asina asine ba koin taw da ba thabuk si taw da di poto ko shudum acting obudu yaw buta